ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ 8 ꯃꯁꯥ ꯃꯁꯥꯒꯤ ꯁꯒꯣꯜ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯗꯣꯏꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯗꯨꯅ ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯑꯔꯣꯠꯄ ꯂꯝꯕꯤ ꯑꯃꯗ ꯃꯤꯑꯣꯏ 8ꯇꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏ ꯈꯛꯇꯃꯛ ꯇꯥꯅꯕ ꯈꯣꯟꯖꯦꯜꯗ ꯊꯣꯡꯖꯤꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯐꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ?" ꯋꯥꯍꯪꯅꯤ ꯍꯪꯂꯛꯂꯤꯕꯗꯨ꯫ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯈꯩꯗꯨꯁꯨ ꯈꯪꯂꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯃꯈꯣꯏ 8ꯃꯛ ꯃꯃꯤꯠ ꯈꯛꯇꯃꯛ ꯐꯥꯠꯂꯤ꯫ ꯑꯇꯩ ꯃꯥꯏꯒꯤ ꯁꯔꯨꯛ ꯄꯨꯝꯕ ꯐꯤꯃꯨ ꯑꯗꯨꯅ ꯈꯨꯝꯕꯗ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯠꯄꯨ ꯁꯦꯝꯗꯨꯅ ꯃꯥꯏꯀꯩ ꯑꯃꯃꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯪꯁꯤꯟꯕ ꯍꯧꯅꯔꯛꯏ꯫ ꯈꯨꯠꯄꯥ ꯁꯦꯝꯕꯗ ꯇꯣꯉꯥꯟꯅ ꯇꯥꯕ ꯑꯃꯗꯨꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯈꯪꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯇꯩꯅ ꯍꯥꯡꯕ ꯉꯝꯗꯕ ꯊꯣꯡ, ꯎꯕ ꯉꯝꯗꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯥꯡꯕ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯎꯅꯅꯕ ꯁꯤꯜꯂꯤꯕꯤ ꯁꯤꯂꯩꯃꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯊꯧꯃꯩꯒꯤ ꯃꯉꯥꯜꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯤꯂꯩꯃꯅ, "ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯤꯜꯂꯤꯕꯁꯤꯗ ꯌꯥꯖꯔꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯅ ꯀꯔꯤ ꯈꯟꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯗꯣ." ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯅꯤꯡꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯂꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯩꯒꯤꯁꯨ ꯃꯤꯡ ꯂꯩ, ꯄꯨꯟꯁꯤꯕ꯫ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯀꯧꯕꯤꯌꯨ꯫ ꯑꯩ ꯃꯤꯆꯝ ꯑꯃꯒꯨꯝ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯏꯃꯨꯡ ꯑꯅꯤꯅ ꯁꯤꯜꯂꯤꯕꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯄꯥꯝꯃꯤ꯫ ꯅꯪ ꯑꯩ ꯁꯛꯈꯪꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨꯁꯨ ꯄꯥꯝꯖꯩ꯫ ꯃꯁꯤꯗ ꯁꯤꯂꯩꯃꯒꯤ ꯀꯔꯤ ꯑꯄꯦꯟ ꯄꯦꯟꯗꯕ ꯂꯩꯕꯤꯕꯒꯦ?" ꯁꯤꯂꯩꯃ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯃꯥ ꯃꯉꯥꯏꯔꯤ ꯐꯖꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯂꯦꯟꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯥꯒꯤ ꯅꯥꯄꯜ ꯄꯨꯝꯕ ꯅꯝꯊꯈ꯭ꯔꯕꯗ ꯏꯇꯟ ꯇꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯀꯥꯏꯖꯗꯦ꯫ ꯑꯩꯁꯨ ꯄꯨꯟꯁꯤꯕꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯃꯇꯝꯗꯣ ꯄꯥꯝꯖꯩ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯤꯜꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯦꯞꯂꯔꯕꯗ ꯄꯨꯟꯁꯤꯕꯒꯤꯅ ꯃꯃꯥ, ꯃꯤꯌꯥꯝꯒꯤꯅ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯇꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ, "ꯀꯔꯤ ꯍꯥꯏꯅꯔꯦ? ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯆꯥꯅ ꯌꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯣ? ꯍꯥꯏꯌꯨꯁꯤ ꯏꯃꯥꯗ." ꯄꯨꯟꯁꯤꯕ ꯅꯣꯛꯁꯨ ꯅꯣꯛꯇ ꯏꯇꯤꯡ ꯇꯤꯡꯕ ꯃꯥꯏꯊꯣꯡꯗ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ, "ꯏꯃꯥ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯈꯛꯇꯃꯛ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯖꯩ꯫ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯤꯆꯝꯅꯤ." ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯇꯝꯐꯥ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯔꯥꯎꯅ ꯍꯪꯉꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯅ ꯄꯥꯝꯖꯕꯤ ꯍꯥꯏꯕ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯥ ꯌꯦꯡꯂꯨꯔꯒꯦ." ꯋꯥꯍꯪ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯀꯅꯥꯒꯤ ꯃꯆꯥꯅꯣꯁꯨ ꯈꯪꯗꯦ, ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯔꯤꯕ ꯈꯨꯖꯦꯗꯨꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕꯗꯨꯅꯤ ꯃꯥꯅ ꯁꯤꯔꯤꯕꯗꯣ." ꯍꯔꯥꯎꯅ ꯇꯥꯔꯝꯕ ꯇꯝꯐꯥꯗꯨ ꯃꯆꯥꯗ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯊꯥꯖꯤꯟꯗꯨꯅ, "ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯊꯦꯡꯅꯗꯅ ꯄꯥꯝꯖꯔꯤꯕꯅꯣ? ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯣ?" ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯊꯪꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯪꯂꯛꯏ, "ꯏꯆꯥꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯥꯝꯖꯔꯕ꯭ꯔꯣ?" ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯇꯟ ꯇꯟꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯄꯗꯨꯗ ꯊꯪꯂꯦꯟ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯃꯆꯥꯅ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯅꯤꯡꯊꯧꯅꯤ, ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯅ ꯇꯁꯦꯡꯅ ꯀꯜꯂꯤꯕꯁꯤ ꯇꯝꯐꯥꯅꯤ꯫ ꯊꯪꯂꯦꯟ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇꯗ ꯃꯈꯨꯠ ꯊꯥꯗꯦ, ꯁꯤꯟ ꯆꯪꯗꯦ꯫
ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄꯒꯤ ꯈꯨꯜꯒꯤ ꯃꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯑꯅꯤ ꯎꯅꯗꯨꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯆꯥꯎꯅ ꯁꯤꯜꯂꯤꯕ ꯆꯥꯛꯆꯥ ꯍꯩꯖꯥꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯤꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯄꯨꯜꯂꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯈꯤꯕ ꯃꯔꯝꯅ ꯑꯁꯣꯝꯗ ꯁꯅꯥ ꯂꯨꯄꯥ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯔꯣꯠꯄꯗ ꯊꯝꯂꯤꯕ ꯃꯈꯩ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏꯃꯛꯇꯤ ꯌꯧꯗ ꯍꯨꯔꯥꯟꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ 8ꯇꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯆꯥꯛꯆꯥ ꯍꯩꯖꯥ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯃꯈꯣꯏ 8ꯇꯨ ꯊꯣꯛꯄ ꯉꯝꯗ ꯀꯥꯆꯤꯟ ꯑꯃꯗ ꯄꯨꯂꯞ ꯂꯩꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯉꯁꯥꯏꯗꯒꯤ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯟꯅ ꯃꯌꯥꯝꯗ ꯊꯣꯛꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯇ ꯆꯣꯡꯊꯗꯨꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯏꯪꯒꯤꯠ ꯑꯗꯨꯗ ꯑꯇꯩꯁꯤꯡꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯆꯣꯡꯊꯅꯈ꯭ꯔꯤ꯫ ꯏꯀꯣꯟ ꯀꯣꯟꯅ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯉꯥꯏꯔꯕꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯕꯅ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯑꯗꯨ ꯐꯪꯂꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨ ꯃꯈꯥꯗ ꯃꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯂꯤꯕ ꯐꯤꯃꯨꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯔꯛꯏ꯫ ꯑꯗꯨꯒ ꯆꯠꯂꯝꯃꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕ ꯃꯥꯒ ꯇꯣꯏꯅ ꯂꯣꯏꯅꯕ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯄꯨꯟꯁꯤꯕ, ꯍꯧꯖꯤꯛꯇ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯣ? ꯂꯥꯟꯃꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕꯤꯁꯤꯡꯅꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯄꯨꯟꯁꯤꯕ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯤꯆꯝ ꯑꯃꯒꯨꯝ ꯃꯅꯤꯡ ꯇꯝꯅꯤꯡꯉꯤ꯫ ꯀꯣꯅꯨꯡꯒꯤ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯟꯖꯥꯁꯤꯡꯅ ꯍꯤꯡꯂꯤꯕ ꯑꯁꯤꯒꯨꯝ ꯍꯤꯡꯅꯤꯡꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛꯇ ꯌꯥꯊꯪ ꯇꯧꯊꯗꯨꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯂꯣꯠꯅ ꯏꯕꯨꯙꯧꯒꯤ ꯂꯥꯏꯁꯪꯗ ꯆꯠꯄ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯏꯕꯨꯙꯧꯗ ꯊꯧꯅꯤꯖꯔꯤꯉꯩ ꯑꯩꯅ ꯎꯈꯤ ꯍꯥꯏꯕ ꯃꯍꯥꯛꯇꯣ ꯑꯗꯨꯈꯛ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯜꯂꯒꯦꯅ ꯈꯟꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯛꯅꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅ ꯅꯣꯛꯅꯁꯨ ꯂꯛꯅꯔꯛꯏ, ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯏꯈꯪ ꯈꯪꯍꯧꯗ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯊꯦꯡꯒꯥꯏꯅꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯂꯣꯌꯨꯝꯕꯁꯨ ꯂꯥꯡꯂꯦꯟꯒ ꯄꯨꯟꯁꯤꯕꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯇꯨ ꯆꯣꯡꯈ꯭ꯔꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯌꯨꯝꯕꯅ, ꯃꯆꯥꯏꯕꯨꯡ, ꯑꯩꯒꯤ ꯏꯆꯜꯅ ꯈꯪꯗꯗꯅ ꯊꯦꯡꯈꯤꯕꯅꯤ, ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯂꯣꯌꯨꯝꯕꯕꯨ ꯍꯥꯟꯅ ꯆꯤꯡꯈꯠꯇꯨꯅ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝꯅ ꯈꯨꯔꯨꯝꯕꯤꯒꯅꯨ, ꯑꯩꯁꯨ ꯃꯤꯅꯤ, ꯅꯈꯣꯏꯒꯨꯝꯕꯅꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯣꯏꯒꯗꯕ ꯂꯩꯔꯕꯅꯤ, ꯉꯁꯤꯅ ꯃꯍꯥꯛꯅ ꯁꯣꯏ꯫ ꯄꯨꯟꯁꯤꯕ ꯃꯈꯥ ꯇꯥꯅ ꯋꯥꯍꯩ ꯑꯇꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯄꯗ ꯎꯕꯗ ꯃꯥꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯀꯤꯕ ꯃꯔꯝꯅ ꯅꯣꯛꯁꯤꯟꯅꯔꯛꯏ꯫ ꯇꯁꯦꯡꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯍꯟꯗꯃꯨꯛꯇꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯕꯨ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ, ꯃꯆꯥꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯦꯡꯊꯣꯛꯈꯤꯕ ꯌꯥꯔꯗ꯭ꯔꯥ? ꯄꯨꯟꯁꯤꯕ ꯃꯆꯤ ꯂꯦꯡꯗ, ꯌꯥꯈꯤꯔꯣꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯝꯕ ꯄꯨꯟꯁꯤꯕꯗ ꯂꯣꯏꯅ ꯏꯪꯉ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯂꯤꯕꯗꯤ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯃꯥꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯗꯨ ꯑꯃꯨꯛ ꯈꯟꯊꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ, ꯌꯥꯔꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯅꯈꯣꯏꯅꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎꯅꯤ ꯍꯥꯏꯕ, ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯂꯥꯡꯂꯦꯟꯅ ꯂꯣꯌꯨꯝꯕꯗ ꯃꯤꯡ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯗꯥꯡꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯑꯃꯨꯛ ꯂꯥꯡꯂꯦꯟꯗ ꯁꯨꯛꯑꯒ ꯌꯦꯡꯗꯨꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯅ ꯂꯣꯌꯨꯝꯕ, ꯑꯗꯨꯒ ꯃꯥꯒꯤꯅ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯒ ꯄꯛꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯑꯩꯈꯣꯏꯅꯤ ꯐꯥꯏꯕꯣꯛꯅꯤ, ꯁꯛꯁꯨ ꯃꯥꯟꯅꯕꯅꯤ꯫ ꯑꯅꯤꯗꯨ ꯏꯀꯥꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯄꯨꯟꯁꯤꯕꯅ ꯋꯥꯍꯪ ꯃꯈꯥ ꯍꯪꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛꯇꯪ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯉꯥꯏꯔꯝꯒꯗꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯃꯃꯥꯏ ꯄꯥꯛꯅꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ
maga khara henna naknaba �ꯈꯥꯒꯦꯝꯕꯅ atei kanasu laitraba matamda hairi idau ngasai machil manau anidu ngasai chak sabadadi udi aduga kaigino moina manung lomgi thonganda leiramlise 𝐶ꯥꯒꯦꯝꯕꯅ ꯆꯤꯡꯅꯔꯕꯁꯨ ꯄꯨꯟꯁꯤꯕꯗꯤ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯍꯥꯏꯕꯗ ꯑꯣꯏꯔꯕꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯀꯣꯅꯨꯡ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣꯁꯤ ꯃꯃꯤꯡꯗꯣ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯉꯁꯥꯏꯒꯤꯗꯣ ꯄꯨꯟꯁꯤꯕꯅ ꯐꯅ ꯈꯜꯂꯕꯁꯨ ꯈꯥꯒꯦꯝꯕꯗꯤ ꯇꯨꯃꯤꯟꯅ ꯇꯣꯉꯥꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯈꯩꯗꯨ ꯃꯈꯣꯏ ꯇꯔꯦꯠꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯣꯡꯖꯜꯗ ꯐꯤꯌꯣꯝ ꯌꯣꯝꯗꯨꯅ ꯈꯔ ꯊꯝꯂꯝꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯥꯡꯂꯦꯟ ꯈꯛꯇꯃꯛ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯂꯥꯡꯂꯦꯟꯁꯨ ꯅꯨꯄꯥ ꯃꯆꯥꯗꯧꯅ ꯑꯗꯨꯃꯛ ꯇꯧꯔꯕꯅꯤ ꯂꯣꯌꯨꯝꯕꯅ ꯉꯁꯥꯏ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯗꯤ ꯂꯥꯡꯂꯦꯟꯁꯦ ꯁꯧꯒꯠꯂꯛꯀꯗꯕ ꯃꯥꯜꯂꯨꯔꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯑꯒ ꯂꯦꯞꯄꯝꯃꯤꯅꯦ ꯋꯥꯔꯤꯗꯨꯗ ꯂꯥꯡꯂꯦꯟ ꯃꯥꯏꯊꯣꯡꯗ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯣꯛꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯁꯨꯝ ꯁꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯁꯤꯟꯅꯗꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯐꯕꯒꯤ ꯁꯛꯂꯣꯟ ꯂꯧꯁꯤꯟꯅꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯍꯨꯃꯥꯡ ꯃꯃꯜꯕꯨ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯗꯣ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯆꯨꯝꯃꯤ ꯄꯨꯟꯁꯤꯕꯅ ꯈꯪꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯇꯤ ꯍꯩꯅꯧ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟꯒꯨꯝꯕꯅꯤ ꯁꯨꯞꯅꯇꯪꯒꯤ ꯍꯩꯅꯧ ꯃꯍꯥꯛꯈꯛ ꯈꯪꯕ ꯃꯄꯥꯊꯣꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯊꯪꯂꯦꯟꯕꯨꯁꯨ ꯈꯨꯗꯣꯝꯕꯤꯗ ꯎꯝꯗꯨꯅ ꯊꯝꯃꯤ ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇꯃꯛ ꯇꯧꯍꯜꯂꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯎꯔꯕꯁꯨ ꯐꯧ ꯇꯪꯈꯥꯏ ꯃꯈꯣꯏꯒꯤꯅꯤ ꯏꯪꯈꯣꯜ ꯀꯣꯏꯔꯕꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯪꯈꯥꯏ ꯃꯣꯏꯗ ꯄꯤꯈꯠꯂꯤꯕꯅꯤ ꯁꯦꯜ ꯇꯥꯜꯂꯕꯁꯨ ꯈꯨꯠꯁꯨꯃꯟ ꯇꯪꯈꯥꯏ ꯃꯣꯏꯒꯤꯅꯤ ꯃꯁꯤꯗ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯔꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯇꯦꯡ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯂꯧꯈꯤꯕ ꯊꯧꯗꯥꯡꯅꯤ ꯃꯈꯣꯏ ꯇꯔꯦꯠꯅ ꯁꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯄꯗ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯗꯨꯅ ꯑꯅꯝꯕꯅ ꯆꯪꯅꯍꯧꯔꯤ ꯍꯧꯖꯤꯛ ꯍꯜꯂꯛꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯕు ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ ꯆꯠꯅ ꯄꯣꯏꯔꯩꯅ ꯍꯌꯦꯡꯁꯦ ꯈꯨꯟꯒꯤ ꯈꯨꯟꯖꯜꯗ ꯂꯥꯟꯃꯤ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯤꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥ 4 ꯈꯛꯇꯃꯛ ꯆꯠꯀꯗꯕꯅꯤꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯋꯥꯡ ꯊꯪꯕꯒꯤ ꯃꯥꯝꯃ ꯏꯕꯣꯆꯧꯕꯅ ꯑꯩꯅꯦ ꯁꯥꯐꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯔꯣꯝꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯒ ꯑꯩꯈꯣꯏ 4 ꯆꯠꯂꯣ ꯍꯥꯏꯔꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯑꯩꯈꯣꯏ ꯂꯥꯞꯇꯛꯅ ꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯂꯥꯡꯂꯦꯟꯁꯨ ꯃꯕꯨꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯅꯔꯛꯀꯦ ꯇꯥ ꯄꯣꯏꯔꯩ ꯀꯩꯁꯨ ꯈꯟꯒꯅꯣ ꯄꯣꯏꯔꯩꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯄꯣꯏꯔꯩꯅ ꯂꯩꯍꯧꯔꯕꯗ ꯂꯣꯌꯨꯝꯕꯁꯨ ꯂꯥꯡꯂꯦꯟꯗ ꯂꯛꯅꯕ ꯍꯧꯔꯛꯏ ꯀꯩꯁꯨ ꯈꯟꯒꯅꯨ ꯀꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯝꯅ ꯍꯩꯀꯣ ꯂꯥꯡꯂꯦꯟꯁꯨ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯥꯏꯗ꯭ꯔꯗꯤ ꯅꯣꯏ ꯍꯌꯦꯡ ꯆꯠꯇꯣꯏꯗꯨꯗ ꯈꯨꯗꯣꯡ ꯊꯤꯔꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯌꯣ ꯍꯥꯏꯔꯕ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯀꯣꯟꯗ ꯄꯨꯟꯁꯤꯜꯂꯝꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯃꯥ ꯇꯈꯦꯜꯂꯩꯗꯨ ꯎꯆꯥꯟ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯌꯥꯏꯗ ꯐꯝꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯉꯥꯏꯔꯝꯃꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯐꯝꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯏꯃꯥ ꯇꯈꯦꯜꯂꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯐꯠ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛꯀꯤ ꯃꯤꯠꯌꯦꯡꯗ ꯎꯕ ꯉꯝꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯇꯞꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯕꯨ ꯄꯥꯏꯁꯤꯟꯕꯤꯗꯨꯅ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯪꯉꯛꯏ ꯃꯥ ꯅꯆꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗꯣ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯥꯎꯗꯝꯃꯨ ꯏꯃꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯒꯤ ꯋꯥ ꯈꯛꯇꯃꯛ ꯇꯥꯔꯒꯦ ꯈꯟꯅ ꯂꯩꯔꯕꯅꯤ ꯏꯃꯥ ꯇꯈꯦꯜꯂꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯂꯣꯌꯨꯝꯕꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯂꯛꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯅꯥꯗꯤ ꯃꯃꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯂꯝꯖꯤꯡꯂꯤꯕꯁꯤ ꯃꯃꯥꯅ ꯉꯥꯛꯇ ꯑꯣꯏꯕ ꯃꯔꯝꯅ ꯉꯁꯤ ꯃꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯃꯊꯥꯗ ꯀꯞꯂꯔꯕꯗ
ꯊꯃꯣꯏꯗ ꯃꯔꯝ ꯈꯪꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯤ ꯑꯅꯤꯃꯛ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯃꯥ ꯀꯩꯗꯧꯔꯒꯦ ꯇꯈꯦꯜꯂꯩ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯂꯣꯌꯨꯝꯕ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯎꯔꯒ ꯅꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦꯍꯦ ꯏꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯅꯄꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯍꯥꯏꯔꯒꯦ ꯈꯜꯂꯦ ꯅꯣꯡꯗꯤ ꯉꯥꯟꯒꯗꯧꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯊꯧꯔꯝ ꯊꯧꯁꯤꯟ ꯌꯥꯝꯃꯤ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯁꯨꯞꯅꯗꯪꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯈꯛꯅꯤ ꯃꯈꯣꯏꯅ ꯈꯪꯉꯤꯕ ꯑꯗꯨꯕꯨ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯍꯤ 10 ꯁꯨꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯃꯄꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯒꯦ ꯍꯥꯏꯕꯁꯤꯗ ꯅꯣꯡꯉꯥꯜꯂꯕꯁꯨ ꯋꯥꯔꯤꯗꯤ ꯇꯥꯒꯅꯤ ꯈꯟꯈ꯭ꯔꯗꯨꯅ ꯑꯅꯤꯃꯛ ꯃꯆꯤ ꯂꯦꯡꯗ ꯇꯥꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯑꯃ ꯐꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯇꯈꯦꯜꯂꯩꯁꯨ ꯃꯆꯥ ꯑꯅꯤꯒ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯄꯥꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯠꯅ ꯁꯅꯥ ꯈꯔ ꯌꯣꯝꯕ ꯐꯤꯌꯣꯝ ꯑꯃ ꯄꯤꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯏꯆꯥ ꯑꯅꯤꯁꯤ ꯌꯣꯛꯄꯗ ꯅꯪꯒꯤ ꯃꯇꯦꯡ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯕ ꯄꯨꯝꯕ ꯂꯥꯟꯃꯤꯒꯤ ꯍꯩꯊꯥꯄꯣꯇꯥ ꯆꯠꯄ ꯃꯈꯣꯏ ꯈꯔꯕꯨ ꯐꯥꯗꯨꯅ ꯐꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯐꯥꯅꯕ ꯂꯥꯛꯑꯒꯅꯤ ꯍꯧꯖꯤꯛ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯕꯗꯨ ꯎꯔꯒ ꯄꯥꯔꯤꯅ ꯃꯄꯥꯝꯕꯣꯝꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯁꯛ ꯑꯃ ꯂꯧꯔꯛꯏ ꯍꯥꯏꯌꯨ ꯇꯈꯦꯜꯂꯩ ꯅꯪ ꯃꯩꯇꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯃꯤꯀꯤ ꯂꯥꯏꯀꯤꯗꯅ ꯌꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯑꯗꯨꯒ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯒꯅꯤ ꯍꯥꯏꯌꯨ ꯇꯈꯦꯜꯂꯩ ꯍꯟꯗꯛꯃꯛꯇꯤ ꯇꯈꯦꯜꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯞꯄꯒꯤ ꯏꯁꯤ ꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥꯁꯛ ꯑꯗꯨꯕꯨ ꯁꯛꯂꯛꯏ ꯃꯈꯣꯏ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯨ ꯑꯩ ꯃꯤꯀꯤ ꯂꯥꯏꯀꯤꯗꯅ ꯏꯆꯥꯁꯤꯡꯕꯨ ꯌꯣꯛꯀꯅꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗꯒꯤ ꯅꯤꯡꯊꯧ ꯃꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯈꯨꯟꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯈꯪꯍꯟꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯄꯥꯔꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯍꯧꯔꯣ ꯇꯥꯗꯕꯁꯤꯡꯁꯨ ꯇꯥꯍꯧꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯏꯅꯤꯡꯊꯧꯅ ꯈꯨꯠꯇ ꯌꯣꯜꯂꯤꯡ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯣ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯎꯊꯔꯛꯄ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯕꯒꯤ ꯄꯨꯕꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯝꯕꯒꯤꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯟꯖꯥ ꯑꯇꯩꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯃꯃꯥꯡꯗ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯨꯕు ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯃꯩꯔꯤꯂꯛꯇ ꯇꯤꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯇꯁꯦꯡꯅ ꯇꯈꯦꯜꯂꯩ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯕꯨ ꯊꯣꯛꯈꯤꯅꯣ ꯍꯥꯏꯕꯒꯨꯝ ꯆꯦꯠꯅ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯜꯂꯤ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯔꯤ ꯊꯧꯅꯥ ꯐꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯦꯝꯂꯛꯏ ꯇꯈꯦꯜꯂꯩ ꯉꯁꯤ ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯩꯅ ꯈꯪꯈꯤꯕ ꯊꯧꯅꯥ ꯐꯕꯤ ꯇꯈꯦꯜꯂꯩꯗꯨꯔꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯉꯁꯤ ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯕꯨ ꯀꯟꯊꯣꯛꯂꯝꯗꯨꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯁꯥꯅ ꯌꯥꯅ ꯆꯪꯖꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯅ ꯀꯣꯟꯗꯨꯅ ꯇꯈꯦꯜꯂꯩ ꯏ ꯀꯥꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯄꯥꯔꯤꯅ ꯀꯔꯝꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕ ꯃꯔꯝꯅ ꯂꯥꯡꯂꯦꯟ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯏꯃꯥ ꯉꯁꯤꯁꯨ ꯕꯥꯕꯥ ꯀꯩꯁꯨꯝ ꯁꯪꯗ ꯍꯤꯡꯂꯤ ꯇꯈꯦꯜꯂꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯉꯛꯇꯃꯛ ꯍꯤꯡꯂꯤ ꯍꯥꯏꯕꯒꯨꯝ ꯃꯄꯤ ꯇꯥꯅ ꯅꯣꯡꯃꯛꯄꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯃꯥ ꯈꯛꯇꯔ ꯉꯛꯂꯤꯕ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯒꯤ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯔꯥꯎꯁꯤ ꯀꯗꯥꯏ ꯀꯞꯁꯤ ꯀꯗꯥꯏ
ꯇꯧꯐꯝ ꯈꯪꯗꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯄꯥꯕ ꯍꯤꯡꯂꯤ ꯍꯥꯏꯕ? ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯍꯤꯡꯂꯤ ꯍꯥꯏꯕ? ꯍꯤꯡꯂꯤ, ꯅꯈꯣꯏꯒꯤ ꯄꯥꯕ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯇꯈꯦꯜꯂꯩ ꯃꯄꯤꯗꯣ ꯑꯃꯨꯛ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯌꯥꯝꯅ ꯂꯨꯁꯤꯟꯕ ꯃꯑꯣꯡ ꯑꯃꯗ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯈꯨꯟꯖꯥ ꯃꯔꯤꯅ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯤ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯥꯐꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏꯅꯤ ꯌꯥꯎꯒꯗꯧꯔꯤ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ, ꯀꯔꯤ ꯍꯥꯏꯕ? ꯄꯣꯏꯔꯩꯁꯨ ꯆꯠꯀꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯐꯥꯎꯔꯒꯅꯤ꯫ ꯅꯈꯣꯏꯗ ꯆꯤꯡꯅꯕ ꯂꯩꯕ ꯃꯔꯝꯅꯅꯤ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕꯗ ꯅꯈꯣꯏꯕꯨ ꯊꯥꯔꯤꯕꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯋꯥꯍꯪ ꯀꯌꯥꯒꯤ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯇꯨꯅ ꯐꯨꯗꯨꯅ ꯍꯪꯗꯧꯔꯤꯕꯁꯤ ꯃꯗꯨꯗ ꯃꯈꯣꯏꯅꯤꯗꯨ ꯈꯥꯡꯕ ꯉꯝꯂꯒꯗ꯭ꯔꯥ? ꯂꯣꯌꯨꯝꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯥꯡꯂꯦꯟꯅ ꯍꯥꯟꯅ, ꯏꯃꯥ, ꯌꯥꯒꯅꯤꯌꯦ, ꯑꯩꯈꯣꯏꯅ ꯂꯥꯞꯁꯦꯟ ꯁꯦꯟꯅꯒꯅꯤ, ꯃꯈꯣꯏꯕꯨ ꯈꯨꯗꯣꯡ ꯊꯤꯍꯜꯂꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯔꯕꯗ ꯇꯈꯦꯜꯂꯩ ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯒꯦ ꯇꯧꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ, ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯄꯥꯕꯕꯨ ꯌꯨꯝꯁꯤꯗ ꯅꯣꯡꯃꯗꯤ ꯄꯨꯔꯛꯈꯤꯅꯤ, ꯑꯗꯨꯒ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯥꯕꯅ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯇꯥꯛꯀꯅꯤꯌꯦ ꯏꯃꯥ꯫ ꯇꯈꯦꯜꯂꯩ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇ ꯃꯉꯛꯇꯃꯛ ꯔꯣꯝꯂꯝꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯃꯥꯅ ꯆꯪꯈ꯭ꯔꯕꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯤꯀꯨꯞ ꯑꯃ ꯎꯏꯊꯈ꯭ꯔꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯈ꯭ರಿ꯫ ꯂꯣꯌꯨꯝꯕ ꯀꯛꯉꯥꯎꯅꯔꯤ, ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯃꯨꯁꯤ ꯃꯨꯁꯤ ꯃꯃꯤ ꯁꯥꯝꯅ ꯃꯌꯦꯛ ꯁꯦꯡꯗꯅ ꯀꯅꯥꯒꯨꯝꯕ ꯁꯖꯥꯎ ꯃꯤꯖꯥꯎ ꯑꯣꯏꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯩꯔꯛꯇꯒꯤ ꯊꯣꯛꯄ ꯉꯝꯂꯤ꯫ ꯂꯣꯌꯨꯝꯕ ꯅꯨꯄꯥꯗꯨꯅ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯄ ꯑꯗꯨ ꯈꯛꯇꯃꯛ ꯎꯕ ꯐꯪꯏ, ꯃꯥꯡ ꯑꯣꯏꯅꯗꯤ ꯎꯒꯦ ꯐꯪꯗ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ, ꯂꯣꯌꯨꯝꯕ, ꯂꯣꯌꯨꯝꯕ ꯊꯣꯡ ꯍꯥꯡꯉꯣ! ꯃꯪꯅꯤ, ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜꯗ ꯂꯥꯡꯂꯦꯟꯒ ꯄꯣꯏꯔꯩꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯃꯍꯥꯛ ꯎꯕꯗꯤ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯞꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ, ꯑꯩꯈꯣꯏꯒꯨꯝꯅ ꯐꯤꯃꯨ ꯁꯦꯠꯄ ꯀꯅꯥꯅꯣ ꯉꯁꯤꯒꯤ ꯃꯪꯂꯥꯟꯗ ꯎꯔꯤꯕꯁꯦ? ꯋꯥꯈꯜ ꯀꯨꯏꯅ ꯈꯟꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯤ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯇꯩ ꯈꯔꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯈ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯥꯒ ꯈꯨꯠꯄꯥ ꯆꯥꯕ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯃꯥꯅ ꯇꯥꯎꯊꯔꯛꯄ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯩꯊꯥ ꯄꯣꯊꯥ ꯊꯥꯕ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯦꯡꯊꯣꯔꯛꯈ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯅ ꯂꯥꯛꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯄꯨꯟꯁꯤꯕ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯃꯅꯨꯡꯒꯤ ꯐꯠꯇꯕꯗꯨ ꯈꯪꯗꯕ ꯃꯔꯝꯅ ꯄꯨꯟꯁꯤꯕ ꯐꯥꯒꯗꯧꯔꯤꯕ ꯑꯗꯨꯅ ꯂꯥꯜꯂꯝꯃꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯝꯃꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯅ ꯃꯔꯥ ꯂꯩꯇꯕ ꯀꯅꯥꯕꯨꯁꯨ ꯐꯥꯔꯨ ꯍꯥꯏꯅ ꯊꯧꯗꯥꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯥꯒꯗꯧꯔꯤꯕ ꯃꯈꯣꯏ ꯈꯔꯗꯣ ꯃꯔꯥꯜ ꯑꯗꯨꯃꯛ ꯂꯩꯔꯝꯃꯒꯅꯤ꯫ ꯑꯉꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯣꯏꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯄꯣꯏꯔꯩ ꯍꯣꯏꯅ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯂꯤꯕꯗꯨ ꯃꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯀꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯇꯦꯟꯒꯤ ꯇꯤꯟꯖꯩ ꯀꯌꯥ ꯃꯥꯏꯀꯩ ꯈꯪꯗ ꯂꯥꯟꯃꯤꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯄꯁꯨ ꯌꯥꯎꯔꯛꯂꯕꯗꯨꯗ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯆꯨꯝꯅ ꯆꯠꯍꯟꯗꯨꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯔꯨꯝ ꯑꯣꯏꯕ ꯃꯐꯝꯗ ꯂꯦꯞꯇꯨꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯇꯦꯟ ꯀꯥꯞꯀꯗꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯇꯦꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥ ꯆꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯄꯥꯗ ꯑꯣꯏꯅ ꯇꯦꯟ ꯑꯗꯨ ꯀꯥꯞꯄꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯤ ꯁꯔꯥ ꯇꯝꯗꯨꯅ ꯃꯍꯩꯒꯤ ꯊꯥꯛ ꯋꯥꯡꯂꯛꯄ ꯑꯣꯏꯕꯅ ꯃꯀꯣꯛ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯦꯟꯖꯩ ꯑꯗꯨꯗꯒꯤ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯀꯥꯞꯄꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯉꯁꯥꯏ ꯃꯈꯩ ꯎꯔꯛꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯣꯏꯔꯥꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯤꯠ ꯈꯛꯇꯃꯛꯅꯤ ꯎꯔꯤꯕ, ꯑꯗꯨꯕꯨ ꯃꯤꯁꯅꯥꯗꯣ ꯍꯥꯟꯅꯅ ꯎꯈ꯭ꯔꯕꯒꯨꯝ ꯄꯨꯟꯁꯤꯕ ꯈꯟꯖꯥꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯟꯅ ꯂꯥꯛꯈꯤꯕ ꯈꯥꯒꯦꯝꯕꯅ ꯐꯥꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯆꯤꯡꯊꯗꯨꯅ ꯈꯥꯒꯦꯝꯕꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯨꯝꯕ
ꯄꯣꯏꯔꯩ ꯍꯣꯏꯅ ꯃꯐꯝ ꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗ ꯈꯨꯟ ꯌꯧꯈ꯭ꯔꯦ ꯈꯪꯕꯒ ꯆꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗ ꯎꯔꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯈꯥꯒꯦꯝꯕꯅ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯥꯀꯟꯗ ꯄꯨꯟꯁꯤꯕꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯌꯧꯈꯤꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯈꯧꯔꯤ ꯆꯞꯄꯛꯏ ꯈꯥꯒꯦꯝꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗ ꯂꯣꯌꯨꯝꯕꯅ ꯄꯨꯟꯁꯤꯕꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯍꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯁꯣꯏꯗꯅ ꯂꯥꯡꯂꯦꯟꯒꯤ ꯄꯥꯝꯕꯣꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯦꯟꯈ꯭ꯔꯤ ꯑꯁꯣꯛꯄ ꯑꯗꯨ ꯎꯅ ꯎꯅ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯀꯔꯤꯁꯨ ꯅꯪꯍꯧꯗ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯁꯒꯣꯜꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯁꯒꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯕꯅ ꯁꯒꯣꯜ ꯑꯁꯤ ꯐꯥꯖꯤꯜꯂꯨ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯊꯝꯃꯨ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯦ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯆꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥ ꯈ꯭ꯔꯛ ꯈ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯑꯁꯥꯎꯕꯅ ꯌꯣꯝꯂꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯒꯦꯝꯕꯁꯨ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯕꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯂꯥꯡꯂꯦꯟꯕꯨ ꯀꯣꯟꯕꯤꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯣꯊꯥꯍꯟꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ ꯇꯝꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯁꯨ ꯂꯦꯞꯄ ꯂꯩꯇ ꯊꯣꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯂꯣꯌꯨꯝꯕꯅ ꯃꯆꯜ ꯅꯨꯄꯤꯒꯤ ꯑꯁꯣꯛꯄ ꯑꯁꯤꯕꯨ ꯐꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯐꯕꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯄꯥꯎꯗꯝꯂꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒ ꯃꯥꯃ ꯑꯉꯧꯒꯤ ꯀꯥꯡꯕꯨꯒ ꯈꯛ ꯈꯪꯕꯅꯤ ꯃꯁꯤꯗ ꯀꯣꯅꯨꯡꯗ ꯄꯥꯎ ꯄꯤꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ ꯄꯥꯝꯃꯤ ꯑꯩ ꯋꯥꯐꯝ ꯑꯗꯨꯗ ꯂꯧꯁꯤꯡꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯂꯥꯛꯂꯤꯕꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯈꯪꯂꯤꯕꯅꯣ ꯍꯥꯟꯅꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯆꯠꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯐꯅꯌꯥꯝ ꯈꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅꯁꯨ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯃꯁꯥ ꯉꯝꯗꯕ ꯃꯔꯝꯅ ꯂꯣꯌꯨꯝꯕꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯜꯒ ꯌꯨꯝꯗ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯈ꯭ꯔꯤ ꯅꯣꯡꯃ ꯅꯤꯅꯤꯗꯒꯤ ꯍꯞꯇꯥ ꯑꯃ ꯍꯞꯇꯥ ꯑꯃꯗꯒꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯇꯝꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯃꯇꯝ ꯈꯪꯅ ꯊꯕꯛ ꯇꯧꯅꯔꯤ ꯄꯥꯝꯃꯨ ꯌꯥꯊꯪ ꯉꯥꯛꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯅꯔꯤ ꯀꯨꯏꯅ ꯁꯣꯛꯇꯨꯅ ꯅꯥꯗꯨꯅ ꯂꯩꯕꯗꯤ ꯑꯗꯨꯃꯛ ꯌꯥꯗꯕ ꯃꯔꯝꯅ ꯂꯥꯡꯂꯦꯟꯒꯤ ꯑꯁꯣꯛꯄꯁꯨ ꯐꯖꯤꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯗꯥꯛꯐꯝꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤ ꯂꯥꯡꯂꯦꯟ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯐꯝꯗꯨꯅ ꯄꯥꯝꯕꯣꯝꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯂꯤ ꯗꯥꯛꯐꯝ ꯑꯃ ꯆꯩꯅꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯄꯨꯟꯁꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯤꯡꯅꯕꯒꯤ ꯃꯩꯅꯝꯗ ꯃꯁꯤꯅ ꯃꯩꯔꯤꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩꯗ ꯂꯣꯌꯨꯝꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯄꯥ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯒ ꯄꯨꯟꯁꯤꯕꯁꯨ ꯌꯥꯎꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯁꯨ ꯁꯨꯃꯥꯡꯗ ꯂꯩꯍꯧꯔꯦ ꯂꯥꯡꯂꯦꯟ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯕ ꯅꯪꯗ꯭ꯔꯤ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯪꯒꯥꯏꯗ ꯅꯤꯡꯊꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯜ ꯀꯌꯥ ꯑꯆꯥ ꯑꯊꯛ ꯀꯌꯥꯅ ꯏꯃꯨꯡ ꯑꯗꯨ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯇꯈꯦꯜꯂꯩꯁꯨ ꯏꯉꯛꯉꯛꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯣꯂꯨꯛꯅ ꯍꯪꯖꯔꯛꯏ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯒꯅꯤ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥ ꯂꯩꯔꯕꯁꯨ ꯀꯣꯅꯨꯡꯗ ꯀꯧꯕꯤꯔꯛꯄꯗ ꯑꯗꯨꯃꯛ ꯂꯥꯛꯆꯔꯒꯗꯕꯗꯨꯗ ꯏꯅꯤꯡꯊꯧꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯊꯪꯂꯦꯟ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯊꯣꯏꯅ ꯑꯔꯨꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦꯗ ꯁꯦꯁꯦ ꯀꯣꯏꯊꯣꯛꯂꯔꯣꯏꯒꯦꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯂꯥꯡꯂꯦꯟ ꯉꯛꯄꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯊꯣꯛꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯤ ꯃꯗꯨꯗꯤ ꯂꯥꯡꯂꯦꯟꯅ ꯀꯣꯅꯨꯡꯗ ꯂꯩꯔꯕꯗꯤ ꯃꯄꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯉꯝꯃꯅꯤ ꯈꯟꯈ꯭ꯔꯤ ꯉꯛꯁꯥꯟꯅꯔꯁꯨ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ ꯋꯥꯈꯜ ꯑꯅꯤꯗꯨ ꯃꯥꯟꯅꯅ ꯈꯟꯕ ꯇꯥꯕꯅꯤ ꯐꯩꯕꯣꯛꯅꯤ ꯇꯧꯒꯦ ꯈꯟꯈꯤꯕꯗꯤ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯕꯗꯨꯃꯛꯅꯤ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕꯁꯤ ꯂꯣꯌꯨꯝꯕ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯁꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯅꯤꯃꯛ ꯃꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯄꯤ ꯀꯣꯏꯅ ꯌꯦꯡꯅꯩ
ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯇꯈꯦꯜꯂꯩꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯔꯝꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯍꯣꯡꯕ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯂꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯦ꯫ ꯇꯈꯦꯜꯂꯩ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯆꯥ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯃꯥꯅ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯊꯥꯖꯊꯣꯛꯈ꯭ꯔꯦ"꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯂꯣꯌꯝꯕꯅꯁꯨ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯃꯥꯕꯨ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯗꯨ꯫ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯄꯨꯟꯁꯤꯕꯅ ꯈꯣꯏꯗꯥꯖꯃꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯊꯥꯡꯂꯦꯟ ꯑꯃꯗꯤ ꯇꯝꯐꯥꯁꯨ ꯃꯃꯧꯕꯨ ꯂꯨꯝꯅ ꯂꯧꯖꯩ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝ, ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ, ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯂꯟꯊꯨꯝ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯀꯥ ꯈꯨꯗꯤꯡ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯍꯪꯉꯛꯏ, "ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯕꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯨꯅꯁꯨ ꯄꯨꯔꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗꯤ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ"꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯂꯥꯡꯂꯦꯟꯕꯨ ꯇꯞꯅ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯆꯪꯗꯕ ꯃꯐꯝ, ꯌꯥꯝꯅ ꯏꯁꯨꯛ ꯁꯨꯛꯄ ꯁꯨꯔꯨꯡꯒꯨꯝꯅ ꯂꯩ ꯂꯩꯗꯨꯅ ꯆꯪꯕ ꯃꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇꯅ ꯀꯣꯏꯁꯤꯟꯗꯨꯅ ꯁꯥꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯍꯥꯟꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯃꯉꯛꯇ ꯌꯣꯠꯂꯤ ꯊꯥꯡꯅ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯈꯪꯍꯧꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯈꯪꯍꯟꯗ ꯂꯣꯠꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯆꯪꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯨꯟꯁꯤꯕꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ "ꯀꯩꯁꯨꯝꯁꯪ ꯍꯥꯏꯔꯤꯕꯗꯣ ꯃꯐꯝ ꯑꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯔꯥ ꯂꯩꯔꯕ ꯉꯥꯛꯇꯅꯤ"꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯂꯥꯡꯂꯦꯟ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯍꯥꯏꯐꯦꯠ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯗꯤꯡꯃꯛ ꯂꯥꯜꯂꯕꯅꯦ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯏꯕꯨꯡꯉꯣꯅ ꯈꯪꯕꯤꯔꯕ꯭ꯔꯥ"꯫ ꯄꯨꯟꯁꯤꯕꯅ ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧꯕꯗ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯁꯛꯇꯤ ꯎꯠꯇ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯏ, "ꯃꯔꯥ ꯂꯩꯔꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ꯫ ꯀꯣꯅꯨꯡꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯈꯛꯇꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯔꯥ ꯂꯩꯔꯕꯅꯦ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯈꯪꯒꯅꯤ"꯫ ꯄꯨꯟꯁꯤꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯀꯩꯁꯨꯝꯁꯪꯁꯤꯕꯨ ꯉꯥꯛꯂꯤꯕ ꯃꯅꯥꯏ ꯂꯣꯏꯁꯪ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯆꯩꯔꯛꯏ, "ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯆꯝ ꯑꯔꯥꯟ ꯋꯥꯌꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯁꯨ ꯅꯔꯥ ꯂꯩꯕꯒꯤꯅꯤ ꯉꯁꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯍꯤꯡꯂꯤꯕꯁꯦ"꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯅꯨꯄꯥꯗꯨ ꯃꯅꯥꯏ ꯂꯣꯏꯁꯪ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯍꯪ, ꯄꯥꯔꯤꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩ ꯍꯥꯏꯅ"꯫ ꯃꯗꯨꯗ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯅ "ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯒꯨꯟꯅꯤ, ꯅꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨꯈꯛꯅ ꯆꯨꯝꯒꯅꯤ ꯈꯟꯒꯅꯨ"꯫ ꯄꯥꯔꯤ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅ ꯃꯄꯥꯏꯕꯨ ꯂꯥꯟꯗ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯗ ꯎꯠꯈꯤꯅꯤ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯐꯠꯇꯕꯒꯤ ꯂꯝꯆꯠ ꯄꯨꯝꯕꯁꯨ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯪꯍꯜꯂꯛꯈꯤꯒꯅꯤ"꯫ ꯋꯥꯍꯩ ꯈꯔꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, "ꯕꯥꯕꯥ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯂꯥꯡꯂꯦꯟꯅꯤ꯫ ꯆꯨꯝꯃꯤ, ꯐꯥꯕ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯇꯥꯈꯤꯒꯅꯤ, ꯅꯆꯥꯅ ꯄꯨꯝꯅꯃꯛꯇ ꯇꯥꯛꯀꯅꯤ"꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯑꯐꯕ ꯍꯥꯏꯕ ꯏꯟꯕꯤ ꯃꯧ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯡꯂꯦꯟ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯄꯨꯡꯐꯝꯗ ꯃꯄꯥꯕꯨ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯅꯤꯡꯊꯧ ꯊꯥꯡꯂꯦꯟꯁꯤ ꯑꯔꯥꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯇꯥꯛꯅꯕ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯏꯪꯉ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯈꯣꯏꯒꯤ ꯃꯥꯃ ꯑꯉꯧꯅꯤ꯫ ꯂꯥꯡꯂꯦꯟ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯑꯉꯧ ꯑꯃꯗꯤ ꯇꯝꯐꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯇꯥꯔꯤ꯫ ꯑꯉꯧꯅ, "ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯐꯥꯒꯅꯤ? ꯃꯈꯨꯠ ꯀꯟꯕ, ꯄꯥꯡꯒꯜ ꯂꯩꯕ ꯈꯨꯠꯄꯨ ꯑꯃ ꯑꯣꯏꯕꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ"꯫ ꯇꯝꯐꯥꯅ, "ꯐꯔꯦ, ꯍꯌꯦꯡ ꯑꯁꯦ
ꯑꯩꯒꯤ ꯏꯃꯧꯒ ꯏꯆꯥꯅꯨꯄꯥꯒꯒꯤ ꯊꯥ ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤꯗ ꯈꯨꯟꯖꯥ ꯃꯈꯩ ꯆꯥꯛ ꯄꯤꯖꯒꯗꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯥꯛꯅꯕ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯪꯅ ꯐꯥꯖꯤꯟꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯌꯥꯕ ꯈꯔ ꯍꯪꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡꯒꯤ ꯂꯟꯊꯝꯐꯝꯗ ꯄꯨꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯅꯕ ꯁꯥꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯔꯥ ꯁꯤꯗꯨꯅ ꯐꯥꯔꯁꯤ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟ ꯃꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗ ꯄꯨꯟꯁꯤꯕꯗ ꯊꯦꯡꯖꯤꯜꯂꯤ ꯑꯌꯨꯝꯕ ꯁꯣꯏꯈꯤꯕꯅꯤ ꯁꯣꯛꯄ꯭ꯔꯣ ꯄꯥꯈꯠꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯒ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯅ ꯀꯗꯣꯝꯗ ꯆꯠꯂꯨꯕꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕꯗꯤ ꯊꯥ ꯐꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯤ ꯑꯃꯠꯇ ꯊꯝꯗ꯭ꯔꯤꯕ ꯃꯔꯝꯅ ꯑꯅꯤꯃꯛ ꯏꯀꯣꯏ ꯀꯣꯏꯅꯩ ꯄꯨꯟꯁꯤꯕꯅ ꯅꯨꯄꯥ ꯐꯅꯌꯥꯝ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯂꯥꯡꯂꯦꯟꯒꯤ ꯑꯌꯥꯕ ꯑꯗꯨꯇꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩꯕꯅ ꯃꯥꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯟꯅ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯅ ꯄꯨꯟꯁꯤꯕꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯈꯪꯅ ꯈꯪꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯕꯅꯤ ꯋꯥꯍꯪ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯂꯂ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯑꯗꯨꯒꯤ ꯁꯨꯝ ꯃꯈꯥꯗ ꯍꯥꯡꯆꯤꯠ ꯂꯥꯡꯉꯨꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯖꯕ ꯂꯥꯛꯂꯝꯕꯅꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯅ ꯂꯣꯌꯨꯝꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯥꯐꯕ ꯍꯣꯏꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯅꯕꯒꯤ ꯇꯟꯖꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯇꯩ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯈꯨꯟꯁꯤꯡꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯔꯤ ꯃꯇꯥꯅ ꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗ ꯑꯉꯧꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯥꯐꯕꯕꯨ ꯄꯨꯈꯤꯕꯗꯨ ꯂꯥꯡꯂꯦꯟꯅ ꯎꯍꯧꯔꯗꯨꯅ ꯃꯍꯥꯛ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯂꯤꯊꯣꯔꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯕꯨꯡꯕꯨ ꯀꯥꯆꯤꯜ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯈꯨꯟꯖꯥ ꯄꯨꯝꯕꯗ ꯍꯥꯏꯌꯨ ꯇꯥ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯥꯐꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯤꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯂꯟ ꯊꯃꯝ ꯀꯩ ꯑꯗꯣꯝꯗ ꯆꯠꯂꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯑꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯑꯩ ꯄꯥꯕꯒꯤ ꯂꯩꯐꯝꯁꯨ ꯈꯪꯕ ꯉꯝꯂꯦ ꯇꯥꯆꯧ ꯂꯣꯌꯨꯝꯕꯗꯨ ꯃꯄꯥꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯑꯗꯨꯅꯤꯗꯅ ꯏꯆꯜꯁꯤꯗꯤ ꯑꯩ ꯆꯠꯂꯤ ꯂꯣꯌꯨꯝꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯠꯅ ꯃꯍꯩ ꯃꯍꯩ ꯍꯥꯏꯕ ꯍꯧꯕꯗꯒꯤ ꯑꯅꯝꯕꯅ ꯅꯤꯡꯊꯧꯕꯨ ꯀꯤꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯐꯩ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯔꯝꯅ ꯏꯔꯥꯡ ꯍꯧꯒꯠꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯏ ꯈꯨꯟ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒ ꯊꯪꯂꯦꯟ ꯆꯨꯞꯄꯨꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯎ ꯃꯌꯥꯝ ꯀꯧꯔꯤꯕꯁꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯈꯣꯏꯕꯨ ꯐꯥꯒꯦ ꯍꯥꯏꯕꯒꯤꯔꯥ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯇꯩ ꯇꯤꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯁꯨ ꯊꯪꯂꯦꯟꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯊꯪꯂꯦꯟ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯦ ꯏꯇꯥꯎꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧ ꯀꯩꯁꯨꯝ ꯁꯪ ꯊꯝꯗꯦ ꯄꯨꯝꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯅ ꯊꯪꯂꯦꯟ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯍꯥꯏꯌꯨ ꯁꯦꯡꯅ ꯀꯩꯁꯨꯝ ꯁꯪ ꯊꯝꯕ꯭ꯔꯥ ꯊꯪꯂꯦꯟꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯥꯡꯂꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯀꯩꯁꯨꯝ ꯁꯪ ꯈꯛꯇꯃꯛ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯟꯖꯕ ꯄꯨꯝꯕꯁꯨ ꯃꯈꯣꯏꯅ ꯃꯨꯟꯗꯨꯅ ꯂꯧꯔꯒ ꯊꯝꯃꯤꯕꯅꯤ ꯃꯗꯨꯕꯨ ꯂꯣꯠꯅ ꯂꯧꯗꯨꯅ ꯂꯥꯏꯔꯕ ꯆꯔꯥ ꯅꯥꯝꯃ ꯆꯥꯕ ꯆꯔꯥ ꯅꯥꯝꯃꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯧꯊꯣꯛꯄ ꯆꯠꯂꯤꯕꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯈꯨꯠꯀꯟ ꯄꯥꯟꯒꯟꯕ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯗꯣꯛꯇꯨꯅ ꯊꯪꯂꯦꯟꯕꯨꯁꯨ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯅꯤꯡꯊꯧ ꯃꯈꯩꯗꯨ ꯑꯁꯥꯎꯕꯅ ꯃꯩꯔꯤ ꯍꯧꯔꯤ ꯇꯝꯐꯥꯒ ꯁꯤꯟꯗꯨꯅ ꯄꯨꯈꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯥꯐꯕꯁꯨ ꯄꯨꯊꯣꯔꯛꯂꯤ ꯍꯥꯟꯅꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯔꯣꯠꯄ ꯄꯨꯝꯕ ꯈꯪꯍꯟꯗ ꯑꯄꯪꯕ ꯁꯤꯗꯨꯅ ꯍꯤꯡꯍꯜꯂꯝꯕ ꯄꯨꯟꯁꯤꯕꯗꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯤꯡꯖꯔꯒꯦ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯕꯨ ꯑꯣꯠꯄ ꯉꯝꯕꯁꯤꯡꯁꯤꯒꯤ ꯃꯆꯥ ꯑꯣꯏꯕꯗꯤ ꯑꯩ ꯈꯛ ꯉꯝꯃꯣꯏ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨꯕ ꯄꯨꯝꯅꯃꯛꯅ ꯐꯩ ꯈꯪꯂꯕ ꯄꯨꯟꯁꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯎ ꯆꯠꯁꯤ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯩꯁꯨꯝ ꯁꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯩ ꯆꯥꯛꯇꯨꯅ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯦꯟꯊꯣꯛꯅꯔꯛꯏ
ꯂꯣꯌꯨꯝꯕꯗꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯉꯧꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯩꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯍꯧꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯍꯟꯗꯕꯁꯨ ꯅꯆꯤꯜ ꯅꯅꯥꯎꯅ, ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯍꯟꯕꯁꯨ ꯅꯆꯤꯟ ꯅꯅꯥꯎꯅ, ꯁꯤꯔꯕꯁꯨ ꯅꯈꯣꯏꯕꯨ ꯍꯥꯠꯂꯝꯗꯨꯅ ꯁꯤꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯍꯥꯟꯅꯗꯒꯤ ꯃꯌꯥꯝꯅ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯥꯗꯁꯨ ꯍꯩꯖꯤꯟꯖꯗꯨꯅ ꯃꯩ ꯆꯨꯈꯠꯇꯨꯅ ꯆꯥꯛꯂꯛꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯊꯣꯛꯈ꯭ꯔꯕꯁꯨ ꯂꯣꯌꯨꯝꯕ ꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯃꯉꯣꯟꯗꯒꯤ ꯂꯦꯞ ꯍꯦꯟꯅ ꯋꯥꯡꯕ ꯅꯨꯄꯥ ꯑꯃꯅ ꯈꯨꯠ ꯁꯝꯗꯨꯅ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯆꯣꯡꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯃꯩꯔꯛꯇꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯇꯈꯦꯜꯂꯩ ꯏꯁꯣꯟ ꯁꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯣꯟꯗꯨꯅ, ꯃꯗꯨꯅꯤꯗꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯂꯦꯞꯇꯨꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ, ꯕꯥꯕꯥ꯫ ꯇꯁꯦꯡꯅ ꯄꯥꯔꯤꯅ ꯂꯣꯌꯨꯝꯕꯕꯨ ꯀꯟꯕꯗꯤ ꯃꯆꯥꯅꯤ ꯈꯪꯅ ꯀꯜꯂꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨꯁꯨ ꯃꯥꯅ ꯄꯨꯟꯁꯤꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯥꯒꯤꯗꯃꯛ ꯂꯧꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯈꯪꯉꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯧꯔꯛꯏ, ꯏꯄꯥꯒꯤ ꯂꯣꯌꯨꯝꯕ, ꯂꯥꯡꯂꯦꯟ, ꯏꯆꯥ ꯑꯅꯤꯕꯨ ꯏꯄꯥꯅ ꯀꯌꯥꯗ ꯅꯤꯡꯁꯤꯡꯕ, ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯅ ꯃꯄꯥ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯔꯤ꯫ ꯊꯦꯡꯅꯔꯦ ꯃꯄꯥꯒꯁꯨ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯗꯨ ꯁꯨꯞꯅꯇꯪꯒꯤ ꯊꯪꯂꯦꯟ ꯑꯃꯗꯤ ꯇꯝꯐꯥ ꯈꯛꯇꯃꯛ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯦꯡꯕ ꯀꯣꯅꯨꯡꯗꯤ ꯇꯣꯉꯥꯟꯅ ꯄꯨꯟꯁꯤꯕꯒꯤꯗꯃꯛ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯗꯨꯅ ꯈꯨꯟꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯄꯨꯟꯁꯤꯕꯅ ꯐꯝꯂꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯂꯥꯡꯂꯦꯟꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯁꯖꯤꯛ ꯄꯤꯖꯅ ꯁꯒꯣꯜꯗꯨꯗ ꯋꯥ ꯉꯥꯡꯂꯤ꯫ ꯅꯪꯁꯦ ꯑꯩꯅ ꯃꯄꯨ ꯈꯪꯅꯕꯒꯤꯗꯃꯛ ꯊꯝꯈꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ꯫ ꯋꯥ ꯉꯥꯡꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ, ꯑꯇꯣꯝꯕ! ꯄꯨꯟꯁꯤꯕꯅ ꯀꯣꯜꯂꯝꯕ ꯁꯒꯣꯜ ꯑꯗꯨ ꯃꯤꯡꯒꯧꯗꯨ ꯇꯥꯕꯗ ꯊꯧꯔꯤ ꯇꯠꯇꯨꯅ ꯀꯧꯔꯤꯕꯗꯣꯝꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯁꯒꯣꯜꯗꯨꯅ ꯊꯦꯡꯖꯤꯜꯂꯝꯕꯒꯤ ꯇꯨꯁꯤꯟꯅ, ꯀꯅꯥꯅ ꯀꯧꯔꯤꯁꯤꯅ? ꯂꯥꯡꯂꯦꯟꯅ, ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯄꯨ꯫ ꯄꯨꯟꯁꯤꯕ ꯉꯛꯅ ꯌꯦꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯎꯈꯤꯕ ꯀꯣꯏꯔꯥꯎꯅꯔꯕ ꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯨꯟꯁꯤꯕ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯝꯕ ꯈꯪꯅꯤ, ꯆꯩꯔꯥꯛ ꯄꯤꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯂꯥꯡꯂꯦꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯄꯥꯔꯤ ꯑꯃꯗꯤ ꯇꯈꯦꯜꯂꯩꯁꯨ ꯃꯆꯥ ꯃꯌꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯤ꯫